Tangna Thokpa Thoudok Oina Ngasi Kwakta Municipal Council Ward No. 1 TERAKHONGSANGBI MOHD IBOMACHA KOUBA MIOI AMAGI YUMDA CHANGSILAKHIBA KABOKEI HAINA KHNGNABA Asian LEOPARD Cat Ama Environment Activist ANISH AHAMAD na BISHNUPUR Forest Division ki Range Forest Office MOIRANG staff sing KOUDUNA TEKTA KAIDANA Rescue TOURAGA KHUTSINAKHRE HAIRIBA KABOKEI Makhalasi South Asia amadi Southeast Asia lebak singda fangba lamlaki jiba makhalamani ningsing bayai haukiba chahi taramuk asida chawragna lamlaki jiba panba masing nifu hena Forest Department da leptana khusina su laikre loinana matamamada lamlaki jiba sing asumna minungshi utpi baga loinana kanbibagi thodogase kwakta da tangna thokpa thodok oirami adubu ngasidi kwakta miyamna asumna lamlaki jiba ama hek changlakpaga ihan hana kanbiba amadi minungshi utpi gadabani haibasi ANISH AHAMAD na chokthaba naidana miyam da wildlife kanbibagi awareness piduna lakhibani Thangjing chingsang parenga nagnana leiba kwakta khungangda lamlaki jiba panba ama mirakta hek changsilakpa matamda ANISH na ahing nungthil khaidana wildlife kanbibagi thabak mai pakna changsinduna lakli amadi makhatana su miyamna cooperation pibiduna wildlife sembu minungshu piraga kanbiduna masing yamsilak Jiva Singa Sibu Yokatsi Amadi Ekoigi Akoibagi Ahalsi Asibu Kalasibu KHNGNABA Thambada Mipung Khudimak Manaba Daita Lawinasi Haina ANISH na Prazamyam gi puling chingsilagli